ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯣꯛꯆꯔꯤ ꯌꯦꯔꯨꯝꯒ ꯉꯥꯅꯨ ꯃꯔꯨꯝꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔ ꯁꯔꯥꯡꯊꯦꯝ ꯖꯦꯁ ꯃꯥꯔꯥꯅꯤꯅ ꯏꯕ ꯄꯥꯎꯗꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯅꯨ ꯃꯔꯨꯝ ꯑꯃꯗꯤ ꯌꯦꯔꯨꯝ ꯆꯥꯅꯔꯤ ꯈꯔ ꯑꯃꯅ ꯉꯥꯅꯨ ꯃꯔꯨꯝ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯦꯔꯨꯝꯅ ꯄꯥꯝꯅ ꯆꯥꯅꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯌꯦꯔꯨꯝꯒꯨꯝꯅ ꯉꯥꯅු ꯃꯔꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯋꯥꯠꯄꯅ ꯉꯥꯅු ꯃꯔꯨꯝ ꯆꯥꯕꯒꯤ ꯆꯥꯡꯁꯨ ꯅꯦꯝꯃꯤ ꯉꯥꯅꯨ ꯃꯔꯨꯝꯒ ꯌꯦꯔꯨꯝꯒ ꯈꯦꯠꯅꯕ ꯀꯌꯥ ꯑꯃ ꯂꯩ ꯈꯦꯠꯅꯕ ꯈꯔꯗꯪ ꯃꯈꯥꯗ ꯊꯝꯖꯔꯤ ꯉꯥꯅꯨ ꯃꯔꯨꯝ ꯅꯠꯇ꯭ꯔꯒ ꯌꯦꯔꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯉꯥꯅꯨ ꯃꯔꯨꯝꯅ ꯌꯦꯔꯨꯝꯗꯒꯤ ꯍꯦꯟꯅ ꯊꯥꯕ ꯍꯦꯜꯂꯤ ꯃꯀꯨꯁꯨ ꯌꯦꯔꯨꯝꯗꯒꯤ ꯍꯦꯟꯅ ꯊꯥꯏ ꯀꯥꯏꯕꯒꯤ ꯆꯥꯡ ꯍꯟꯊꯩ ꯑꯃꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯍꯞꯇꯥ 6ꯃꯨꯛ ꯑꯌꯤꯡꯕ ꯃꯐꯝꯗ ꯊꯝꯗ꯭ꯔꯕꯁꯨ ꯃꯔꯨꯝꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯔꯣꯝꯗꯅ ꯉꯥꯅꯨ ꯃꯔꯨꯝꯅ ꯌꯦꯔꯨꯝꯗꯒꯤ ꯆꯥꯎꯕ ꯃꯔꯝꯅ ꯃꯃꯨꯠꯀꯤ ꯁꯔꯨꯛꯅ ꯑꯉꯧꯕ ꯁꯔꯨꯛꯇꯒꯤ ꯍꯦꯜꯂꯤ ꯃꯔꯨꯝ ꯑꯅꯤꯃꯛ ꯆꯥꯕ ꯍꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯨꯡꯏꯟꯅ ꯉꯥꯅꯨ ꯃꯔꯨꯝꯅ ꯌꯦꯔꯨꯝꯗꯒꯤ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ ꯆꯥꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯁꯦꯝꯕꯗ ꯌꯦꯔꯨꯝ ꯁꯤꯖꯤꯟꯅꯕꯒꯨꯝ ꯉꯥꯅꯨ ꯃꯔꯨꯝꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯉꯥꯅꯨ ꯃꯔꯨꯝꯅ ꯐꯦꯠꯀꯤ ꯆꯥꯡ ꯋꯥꯡꯅ ꯂꯩꯕꯅ ꯀꯦꯛ ꯁꯥꯕꯗ ꯍꯦꯟꯅ ꯄꯣꯝꯈꯠꯍꯟꯕ ꯉꯝꯍꯜꯂꯤ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯑꯃꯅ ꯉꯥꯅꯨ ꯃꯔꯨꯝꯗ ꯏꯁꯤꯡꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯕꯅ ꯐꯨꯠꯄ ꯃꯇꯝꯗ ꯍꯦꯟꯖꯤꯟꯅ ꯐꯨꯠꯈ꯭ꯔꯒꯗꯤ ꯆꯒꯟ ꯆꯒꯟ ꯂꯥꯎꯏ ꯃꯔꯨꯝ ꯑꯅꯤꯃꯛꯇ ꯒ꯭ꯔꯥꯝ 100 ꯂꯨꯝꯕꯗ ꯌꯥꯎꯔꯤꯕ ꯏꯅꯔꯖꯤ ꯑꯁꯤ ꯉꯥꯅꯨ ꯃꯔꯨꯝꯗ 135 ꯀꯤꯂꯣꯔꯤ ꯌꯥꯎꯏ ꯑꯗꯨꯒ ꯌꯦꯔꯨꯝꯗꯅ 197 ꯀꯤꯂꯣꯔꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯔꯨꯝ ꯑꯅꯤꯃꯛꯇ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯀꯤ ꯆꯥꯡꯗꯤ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯣꯇꯤꯟꯒꯤ ꯆꯥꯡ ꯌꯦꯡꯕꯗꯁꯨ ꯉꯥꯅꯨ ꯃꯔꯨꯝꯅ ꯆꯥꯡ ꯋꯥꯡꯅ ꯂꯩ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯥꯅꯨ ꯃꯔꯨꯝꯗ ꯌꯥꯎꯔꯤꯕ ꯃꯤꯅꯔꯦꯜꯁꯤꯡ ꯁꯦꯂꯦꯅꯤꯌꯝ ꯃꯦꯡꯒꯥꯅꯤꯖ ꯖꯤꯡ ꯀꯣꯄꯔ ꯄꯣꯇꯥꯁꯤꯌꯝ ꯁꯣꯗꯤꯌꯝ ꯐꯣꯁꯐꯔꯁ ꯀꯦꯜꯁꯤꯌꯝ ꯑꯃꯗꯤ ꯑꯥꯏꯔꯟꯒꯤ ꯆꯥꯡꯁꯨ ꯌꯦꯔꯨꯝꯗꯒꯤ ꯋꯥꯡꯅ ꯂꯩ ꯃꯔꯨꯝ ꯑꯅꯤꯃꯛꯇ ꯚꯤꯇꯥꯃꯤन ꯈꯔꯗꯤ ꯃꯥꯟꯅꯅ ꯌꯥꯎꯏ ꯑꯗꯨꯕꯨ ꯚꯤꯇꯥꯃꯤन ꯈꯔ ꯍꯥꯏꯕꯗꯤ ꯊꯤꯌꯥꯃꯤन ꯅꯤꯌꯥꯁꯤन ꯔꯤꯕꯣꯐ꯭ꯂꯦꯚꯤन ꯅꯤꯀꯣꯇꯤनिक एसिड फोलेट विटामिन बी विटामिन डी विटामिन ई विटामिन ए विटामिन B12 अमदी रेटिनोल की चांगदी nganu marumdana hena yawi nganu marumda yaraba विटामिन D asi yerumdagi saruk taruk hena yawi विटामिन A na saruk ani hena yawi कोलेस्टेरोल सु saruk ani hena yawi विटामिन E di sada 35 hena yawi विटामिन K सु saruk hena yawi लुम्ब चप मानव nganu marum amadi yerumga yengnabda nganu marumna calorie hena yawi masigi maramdi nganu marumda fat ki saruk hena yawbanani ningsing bigadaba amana thadotuna thamba ye natraga nganu gi marum singda vitamin gi saruk hena yawbada natana omega 3 fatty acid ki changsu hena yawi mamutsu hangapan masuda yagna uba phangi amadi nutrient gi changsu wangna yawi gram samagi nganu marum amadi yerumda yawriba कोलेस्टेरोल की सांसी nganu marumda 930 मिलीग्राम नि amadi yerumdana 115 मिलीग्राम नि maram asina thamoi gi laina nabasingna nganu marum sabada athingba pi adubu nganu marumda yawriba omega 3 fatty acid asidi miyobi gi brain gi health yamna phagathalli nganu marum si alkaline oibana sara matungda haksangda alkaline oiduna cancer thoganba cell na hairiba alkaline medium de hingba ngamdabanina कैंसर नाबा मियोसिंगदी nganu marum sabasi yamna phai yerum se acidic oiba maramna saw matanda haksangle acidic ohelli nganu marum amada miyoibana nongmada sangdraba yadraba cholesterol phangba ngamhalli gram samalumba marumda yawriba saturated fat sing nganu marumdana 3.68 gram ni aduga yerumdana 3.1 gram ni yerumga yengnabada monosaturated fat si nganu marumdana sada yakai hena yawi amino acid ki sangsu nganu marumdana khara hena yawi अखोगी लमसिददी येरुमगुमना मरांग कायना nganu marum phangba wali nganu loiba matamda yengumna seba ka hena sangde nganu su senda lambi ama oina loiduna marum puthokduna kana bakaya si lominasi arobida nasi gi pawdam gi video yengbiru puno pu thagachari